uina kongadawda gadana kongba tagadra nei tumina leirubani adugo tasengnamak prajagi awabase saruk yadaba yadabanina prajagi awabase kohandaba yadabanina tasengnamak mihut ama oina asugumba kaya singase yengsinbiraroi hairagana phamdadokpiro hauji si maruina kendra silana chaliba National Highway 37 Imphal Jiribam taba lambi se lambi expansion ni haiduna sangaba chahi kaya se chauthoi ni haiduna lerakpase matek semba khara lepa khara semba khara lepa sumaina sum tawduna adamdugi ekhoi popular sarkar ama lairingai matam mamangdagi haiba National Highway se sembagi thawrangsi tawduna lakpani adubo tasengnamak sarkar du lairingai matamdasu adumak sembasi kari tawribadagi lepino maram chukpi pidan hekta lepa prajagi pressure la akandana hek kaigumba khara ut chaibadona ising khara chaiba fun khara chaiba tawba hojik su tasengnamak handaki sina ahan banate hojik National Highway 37 ji hojik loinamak thingduna laibasi ngasiga thana numit marini sure thingibagi maruoiba maramdi tasengnamak semiba lambi asi matamga chunana semduna atuba matamda loisanbagi wafam lairaktabadagi hojik ningthamtha matam loira abanina hojik phunna laiba nakan nak yata lairiba praja singje noma gi day to day gi dukan phamjaraga hingjaba kangbu mayum lairiba singje mayumda phawba laiba ngamdaba sorokta chatpagi awabadu dagi hendoga sumbagi awaba mayamsina noma gi hingalakpadagi hojik tasengna lamdam sida lairiba masigi highway sina poliba mafam da lairiba praja singje amatana hongnaruba leitana tholaktuna ngasidi highway ji thingibji minute mareni suwe suriba sidaida ngasi phawba lairiba chumi hojikse state asidaida double engine gi sarkar leramabaju hoji popular sarkar si laitre du oidabasu president rule gi makada president gi makada lairiba ko state sigi machinery oba chief secretary lairina lairiba makoina hoji phawbada aikogi National Highway Infrastructure Development Corporation Limited ki authorities in kauduna atuba matamda loisalu haibagi ngasi phawbada instruction ama pibidaba loinana numit kayani sujalaglaba phawbada official amata laktana negotiate tawduna si phawbagi manungda loisalage haibagi wafam amata leitaba praja singsida nongamdagi nungsa maraksida cha kangauna dana ko chendana khangi basi uba matamda tasingnamak aina matang sidaida hanjannibo amati karino haibada mihut haibasi akoi matam dugi lairiba kendra madi state sigi chawkhat thoram mayam chingse lairiba chungba sagat ba haibase mihut singduna thongdang lobam thoktabra asuk numit kayani sangna leraklaba phawbada kendra sigi mihut se tasengna mak tadrabra natraga leitaba jatla natragana tararoi khanna tadrabra laiba praja singsina lauriba kholaw kaya singse sungta tabidana mapi mapa leitraba kana yengjanbinaba leitraba gum laiba mawong sing kaya singse urba matamda khwaidagi pungingda pendaba phawba nungaitaba phawba sumba mayam singase masidagi ayak isamak ngasidi tasing mayam singase masidagi ayak isamak ngasidi tasing namang masi lalu chungge chumu masi haibam thoe masi lawbam thoe khalaga masi aikoi chumi ambaromda uina kongadawda gadana kongba tagadra nei tumina leirubani adugo tasing namak prajagi awabase saruk yadabanina prajagi awabase kohandaba yadabanina tasing namak mihut ama oina asugumba kaya singase yengsinbiraroi hairagana phamdadokpiro tasengna leite khangagadi akhoi angamba puthok angamba level do honajarageba kanano chief secretary unagadra governor unagadra prime president unagadra unajarge chenjarage chongjarageba madugi phibam ju ta dagum taw aikoina leina ngana aikoina pukhri da leba matamda yotke do isingna palle haibagum sengna haiba matamda adugumba phibam amada leibase masi yamna pungda pendaba nungaitaba pawi aduna maram bodaga atuba matamda aikoi chief secretary na yengjanbiduna amadi kai kunazarba governor na su miyeng changbiduna ngasi hayeng phawbagi manungda hairiba aikoi NIDCL ki authority singdo kaubiraga
नुमित ngasi hayenggi manungda lepthokpiraga athuba matamda thabak loisandriba thabakse loisanbiu haibase masi aigi taraptagi appeal ni karigumba masida su tawiraktaba taragade ai isamak yawraga national highway che tawkhaibani khangde mani dai tawrani na ai isamak yawrani na khalleba aduna tasengnamak hauji lairiba awabaji konbiu lairiba aikoi national highway 37 na che day to day gi lairiba praja gi awat apa polam mayam pusanaba onabada achauba lifeline na oiriba adugumlaba aikoi mafam amani aduna maram oire haraga masi ani thokna yengba miyengda aikoi masi kijitang karekwa matamda atuba matamda loisanba yaba khudong jaba mayam chingche amatta tawdana ngasi phawba tawdribase masi yamna puningda nungnangba nungaitaba phawi aduna sub contract oiriba kangbu na su subiragadi lairiba makoigi pibam thokpa aikoigi lairiba phangbam thokpa makoigi bill do pibidaba taram mabachu pithokpiro sarkar na lairiba ojiki lairiba panbiriba chalaibiriba singna pithokpibaga loinana hainga chi hayeng phawbagi manungda hairiba lambigi khudong chadaba se ko anbiduna magi tawbam thokpa black topping na singba tawbiduna awaba prajagi awaba se ko anbiu haiduna aigi taraptagi appeal si tawjanu aina samdajaningbada national highway 37 imphal jiribam phawraga chaliba kendra se starting from Sagonban kendra Pachoi kendra Ponthokjam kendra Lamsang kendra marina through aikoina hilly area singsi phawraga jiribam yawibani hariba chingi area singsi thammabasu valley gi area da lairiba mihut sing aikoi honorable member sing se aikoi tasanabiraga athuba matamda mase yam akanba action lokhatpagi tangai phadabado madusu ai leiba elected members singa ai appeal loina tawjari mase athuba matamda ungta yengbiu loina na hojik makhata na amuksu expansion 25 ni hojik paibase 45 paklakadore amuk 45 paknabagi amuk plan haure haina tai 25 pakpa phawbada sigi condition leitargadi 45 paklakpa taragaje tarabadi 45 paklakpa tarabadi praja singje kari hoigade haibase masigi awabase makhatana amuk anna thoktanaba aikhoi apunbagi oina mieng amutang changbiu haibasi su ai taraptagi appeal tawjari